Machada Maroiba Pausing Pizari. Youth Affairs and Sport Minister Govindas Konthozamna Jiribam the Paikhaliba Development Work Sing Hakteng Nana Chatuna Yengsin Kre. Security Force Singna Chingna Mafam Singda Thiba Humbagi Thabak Chathabaga Loinana Area Domination Taukre Haina Police Control Room Gi Cherol Amana Hairi. Amadi Manipur gi Chief Minister N Birenda Unified Command gi Chairman Oihalu Haina Khwaramban Kaithel Lukmai Selukna Mari Leinaba Singi Pungning Chingsilagli. MAMI TV News Meng Tabiriba Singbu Yumnam Jessica na Taram Nokchari Pau Sandokna Pijari. Public Work Department Youth Affairs and Sports Government of Manipur gi Minister Govindas Konthozamna Jiribam the Paikhaliba Development Work Sing Hakthengnana Chatuna Yengsin Kre. Yengsin Khongchat Aduda PHED Minister El Susindro BJP Manipur State ki General Secretary K Sarat Jiribam gi Local MLA MD Asabuddin Moirangi MLA TH Santi Patsoi MLA Keba Lamlai gi MLA Ibomcha Yauna Atai Mari Leinaba Official Singsu Sarugyaki. Yengsin Khongchat Aduga Mari Leinana Jiribamda Paumi Singa Unabada Minister Govindas Konthozamna Hai Silchar Airport ta thunglaba matung Kasarda Khundariba Manipuri Ichininaw Singa Unaduna Wari Watai Sanabasi Yamna Nungai. Chief Minister gi mideng makhada yengsin khiba sida infrastructure gi oiba awat pakhara leiri Hana YAS ki office Jiribam gi superintendent amana fam purambadu hauzik post creation tauduna DYSA amana puhale Jiribam district asi asaba weather gi matung ina Manipur gi player sing Jiribam district asida acclimatization sport ki training piduna hena mai pakpa purakna bahonari Hiramasi ki matang da CM da report pisinduna athubada thabak ton thoknaba honaragani hainasu Minister Govindas Konthozamna phongdokhi. Loinama complete on the Loibanga Moimasiam sang Balambi Obanina, portion of Kakane Yaurisi, and the portion Sima de rainy season Mamangsida, Luina Panam Tamli. Usually power the area the black topping a Quahorani WMM Loike, black topping and Dumhorani. The WMMC Loiraka Queen Hondoga Tambayada, Hondoka Nung Sings Loin Paitoki, Bitumen Tara Satlo had another minor for engineers in the contractors in the Tapi. In a conservative, whatever the portion government of Indiana, Quida, Santan Tobire, was the Aquina by the Mars before Mars the Loibang target. Finally, a district youth affairs and sports officer DYSO create over ma the posting so big adu ngasi leram double daina tigapani jing hakim among the director sports so wari sajabat ma se interview magi khelo india gi interview magi falda lei this ma president oibangam dabne na hai adu aina khanja matam nadi akoi district amagi leiba tafam leifam thokpa staff sing de mayam bai gi department na tana teiso ayamba huji la ani leibu leirani ayamba leibu so Security Force Singna Thobal Kakching Imphal West Technopal Amadi Bishnupur District ki Jingnaba Mafam Singda Thibahumbagi Thabak Chathabaga Loinana Area Domination Taukre Haina Police Control Room na Thadorakpa Cherol Amana Hairi. Cherol Asina Makhata na Hai Manipur Police Team Amana Ukhrul District ki Somdal Police Station ki Manungda Leiba Lungchom Area da Popi Pambi Yanthatpagi Drive Ama Chathakre. Drive aduda Lam Hector Tareta Tharamba Popi Pambi Singh Mangta Khanki Hairi. Police na Imphal West ki mafam amadagi Pripa ki miyoi ani khulai ga konana fare makhoi dagi fagat laba khulai sing adudi detonator yaudaba hand grenade ama mobile handset ani wallet ani Aadhaar card ani cell oina lupa lishing ahumga chutney ga supna marfu amadi scooter amani National Highway ani magta pot yauba tata truck punna chatret ka humdraga mari changlakre Jing amasung tamda leiba district singi jingnaba mafam singda check post chamagani futaruk hangdoktuna mitna singna leiri miyamna chumdaba tongada thazabiganu karigumba jingnaba leirabadi central control room gi phone number 9233522822 da pau pibiu loinana miyamna mobda police tagi lakhiba khulai sing manak nakba police station da sinabiu hainasu police control room na thadorakba cherol asina phongdorakli
Tha taruk helaba Manipur gi irang hauzik fauba loisinba ngamdribasi Unified Command matik chadabanani irang asi thuna loisinduna mahausa gi punsida hanjin hanaba Manipur gi Chief Minister N Birenda Unified Command gi Chairman oihalu haina Khwairamban Kaithal Lukmai Selukna mari leinaba singi pungning chingsilagli Hiram asi gi Mari Lainana ngasi Press Club ta pangthokiba paugi mifam amada Lup asigi General Secretary Asem Nirmala Devi nahai Central Government na irang asi laksin naba semkiba Unified Command gi makok oiriba Chairman asi kanana oibano haibasi miyamna chamamne Unified Command gi Chairman asi Kuldip na oirabadi matik chade magi mahutta Manipur gi Chief Minister da oina Chairman oihalu matik chadaba Manipur gi maramda ningthina khangdaba miyoida Unified Command oihalu badagi matam chana irang loisinba ngamdabani mahakna makha tana hai ngarang kukijo community gi miyoi singna separate administration demand tawduna nationwide protest rally chatkibadu moredadi chatkidre Madu Chief Minister N Birengi achauba mai pakpa amani haina lawbayai SDPO anan laikidraba matungda Manipur government na Moreda ahenba security force thazinduna ngasidi More pura control tawre irang laksinkhre masi Manipur miyam gi mai pakpani loinana hauzik chathariba war on drug ki campaign asida kaithel phambi ima singna saugatli haiki Piendabadi laugiba leiragasu afaba thabak tawra agadi mase good thank you haibase mingon the encourage to ba haibase hauna sani afaba thabak tawrapagidi mase ekoi thank you haibam thoi maduda ekoi ne encourage tawraga karam mamongda karam maina mahaki power se piraga mana tawjani ba thabak se he na power ma hak na labase ekoi punama khanaraga mase mangon the Unified Command ge chairman se mase pinana ba miyang khalau oina lauminarasi mase changchen narasi lungai se luki oina di mase changchen da haujarani habase mase ekoi na miyam da thangjaban Class 10 amadi 12 ki thangtagi exam mathang chahi gi January 19 da pangthoklagani haina Kanglei Indigenous Martial Arts and Cultural Society Kimex ki General Secretary Thangjam Suras Maitaina paumi singda phongdokre Imphal gi konung mamangda leiba Lup asiki office da pangthokhiba paugi mifamda Thangjam Suras nahai class 10 amadi 12 ki pangthokadoriba exam asigi form thajinbagi aroiba matamna December tha asigi tang 15 da oigani hairiba exam asida mahairoi khudingmakna soidana saruk yabiu Hiram asida school authorities singnasu pangbayaba mateng pangbiu loinana hauzik thokliba kanglupki irang asigi chaitheng phangduna leiriba mahairoi singbusu exam asida awaba lehendana thaba yanabagi khudong chaba pigani hainasu Kanglei Indigenous Martial Arts and Cultural Society gi General Secretary Thangjam Suras Maitaina phongdokhi examination class 10 amadi 12 tanabagi damuta thawang tawbiri bathangda gi meirojinga saruk yabiu school authorities inga su common examination asida saruk yahanbiraga laik ningthina tamhaudraga su meirojingi khalaga study materials mayamama koi tongan ba class 10 amadi 12 ki expert mayamama tanaraga semjari study materials se chatragi mafamda phangan su school authorities inga su mateng pangbiu loina haugi bajai singda koi tongan ba center kunga mathoi kungani thoi maina thamjaraga koi examination center mayamama da school mayamagi examination pangthok chabuga chap anana laiba jahi 2024 gi nangnabagi dong examination asida koi pangthok chagani duga hairiba examination asida koi huzik thoiba koi irang sina koi kudong thiba nangnaba mairoi sing koi class 10 class 12 thagadoriba thangta gi mairoi sing gi oina su ekoina mokoda karigum makhalam dagi awaba laihandana hairiba examination je thaba yanabagi kudong chabu su koi soidana pijagani hairiba examination asida class 10 amadi 12 tanabagi dong thawang tawbiriba thangta gi mairoi singa saruk yabiu school authorities singna su common examination asida saruk yahanbiraga laik ningthina tamhaudraga su mairojingi khalaga study materials mayamama koi tongan ba class 10 amadi 12 ki expert mayamama tanaraga semjari study materials se chatragi mafamda phangan su school authorities singa su mateng pangbiu loina haugi bajai singda koi tongan ba center kunga mathoi kungani thoi maina thamjaraga koi examination center mayamama da school mayamama gi examination pangthok chabuga chap anana laiba jahi 2024 gi nangnabagi dong examination asida koi pangthok chagani duga hairiba examination asida koi huzik thoiba koi irang sina koi kudong thiba nangnaba mairoi sing koi class 10 class 12 thagadoriba thangta gi mairoi sing gi oina su ekoina mokoda karigum makhalam dagi awaba laihandana hairiba examination je thaba yanabagi kudong chabu su koi soidana pijagani hairiba examination asida class 10 amadi 12
Manipur District ki Tangmu Experimental Fish Farm gi akoibada lam khopchin ba tawbiganu farm asida lam khopchin duna sagali basing athubada lauthokpiu natrabadi Fishery Department na SP Bisnupur gi matenga loinana eviction tawragani haina Fishery Department gi Director H Bal Krishna na thadorakpa cherol amana phongdoragli Cherol asina hai Tangmu Experimental Fish Farm gi akoibada karigumba makhal amatagi lam khopchin duna semgat sagat pa yade haibagi athing balai lam hectare chonga pak chawba farm asigi manung amadi akoibada kanagumba lanai miyoi singna ain yadaba maongda lam khopchin duna ngagi pukri tausinba floating home stay sajilakpa ringban sing sajilakpa thambal tharo amadi atei pambi thajilakpa pen culture amadi case culture tausilakpa authority gi ayaba yaudana private boat sizinaduna tourist mafam onthorakpa amata yade masi khudaktagi lauthokpiu hainasu Fishery Department gi Director H Bal Krishna na thadorakpa cherol asina makha tarakli Manipur amadi India government anina Peace Agreement ama sign taunakhiba asi thamoi sengna taramna okchari haina BJP Manipur Pradesh ki State Vice President Social Activist CH Chidanandana thadorakpa cherol amana phongdoragli cherol asina hai Peace Agreement sign taunakhiba asina Manipur gi Puwari da anoba pandup ama hangdoklagani haina asa tawi Manipur miyam gi aningba apamba khangna nakal anina political dialogue ama chathaduna lamdam asida leiriba political conflict asigi waroshin ama purakna bagi ahanba khongthang oiragani thajai Peace Agreement sign taunakhiba asigi damak India gi Prime Minister Narendra Modi Union Home Minister Amit Shah Manipur gi Chief Minister N Biren amadi agreement sign taunariba lalholup asibu thagat pa phongdokchari haiba wafamsu cherol asina makha tarakli Pakistan da ahumlak Prime Minister oikraba Nawaz Sharif ki mathakta leiriba corruption gi conviction leibak asigi High Court amana kakthat khre hairi Laibak asigi mathang chahi gi February da pangthokadoriba mikhalga mari leinana masagi mingbu case ta chenadana kanna honarakpa oina conviction kaya gi mayokta bail thaduna lakhibani mahaki maru oiba opponent oiriba Imran Khan su hauzik jail da leiribani pumna makpu sembiriba mapugi thaujaldagi aihak ki apamba thungle haina Islamabad High Court ki mapanda leiramba paumi singda Nawaz Sharif na phongdokhi ningsing bayai Nawaz Sharif ki London gi ake amaugi area da flat khara laikhibaga mari leinana senja thumja chathai haiduna maral siraga haukiba kumja Englishing aniga subna taraga nipanda jail da leibagi chairak pikhibani mahaki oiba chumba income lauthoktabagi su haukiba kumja Englishing aniga subna taraga tareta mapunsi chupagi oina rajniti da khongda ba thingkhibani Mathang tha December tang ama irai numit ki ayuk pung nipan taba matamda All Manipur Traditional Bell Wrestling Association ki mideng makhada Khumalampa ki Sports Complex sa leiba Judo Hall da mangarak suba State Level Traditional Bell Wrestling Championship Englishing aniga sumna kunga humdoi amadi kunmari pangthoklagani hairi Hiram asigi matangda association asigi Secretary General CH Ibohol na khudiyek piduna thadorakpa cherol amana hai championship asidagi khallaba sanaroi singna mathang chahi Englishing aniga sumna kunmari gi January tang taruk tagi tang mapan fauba Hyderabad ki LB Stadium da pangthokadoriba AIT WPF tarama thoirak suba National Championship Englishing aniga sumna kulhumdoi amadi kunmari da saruk yarugani Maram asina Khumalampak pangthokadoriba championship asida lamdam asigi sanaroi singna soidana saruk yabiu hainasu cherol asina makha taragli Aroibada maroiba pau amukhana Affairs and Sport Minister Govindas Konthaujamna Jiribam da paikhaliba development work sing hakthengna chattuna yengsinkhre
Security force tingna chingna mafam singda thi bohumbagi thabak chathabaga loinana area domination tawkhre haina police control room gi cherol amana hairi. Amadi Manipur gi Chief Minister and Birenda Unified Command gi Chairman oihalu haina Khwaramban Kaithal Lukmai Selukna mari leinaba singi pungning chingsilagli. MAMI TV News Meng Tabiri Singbo Amuka Hanna Kurumjari.